Kurumjari, Mami TV Prime Time Manipuri News meeting tabiriba singbu LUXMI taram nokjari pausanong pizari. TV Mukta Bharat campaign mai pangna pangthokpada North East India gi manungda Manipurna best state ki mana phanglakpa si chawthok saningai ni haina Manipur gi Chief Minister N Birena phongdokre. Ministry of Health and Family Welfare na sinduna Ayushman Bharat Health and Wellness Center ki makhada World TB Day ga mari lenena hokiba Mars ki tang kun mari dagi horaga thasi ki tang tara mari fawba pangthokpa Ayushman Bharat ISWC Day gi numit asida TB Mukta Bharat ki campaign ase lotion ki bani numit kunmathoi ni chumna pangthokiba World TB Day Githoram aduda Manipurna TB Mukta Bharat campaign mai pangna implement tawduna North East India gi state singi manungda pe state tarak bai basi state asigi oina chawthok ningai gi mikup amani campaign asibu mai pangna pangthok na ba hona bada saruk yakhiba mari leina ba pumna makpo Chief Minister N Birena thagat ba phongdoragli All Manipur Students Union Suna Sinduna Nifunitoi Suba Mikap Thokpa Numit Pangthokre Manipur da leiminariba furup khudingmak na mitop mian cha sengi khutagi lamdam asti kanba ngamnaba amata oina sangsin minarasi haina MSUgi President Hobizam Chalambana appeal tawrakli ngasi pisum chinga machada leiba athoba sengi khubamda MSUgi President na luchingduna mahiroi loop asigi firal chingkatuna mikap thokpa numit ki thoram adu hodoki Tongan ba school amashong college ki mahiroi singna saruk yaduna pangthokiba thoram aduda kumza listing amaga chamapan mari fogi April tang tara tareta lamdam asidagi mitop mian cha sing halan khigadabani haiba ihauda thawaina ponthapi kraba matam adugi mahiroi loken amasung lukhoi gi mafamda haikat lekat tamduna ikai kumnaba utki Thoram aduga mari lainana MSUgi President Hobizam Chalambana Paumi Singda hai ngasi dagi chahi ninfunithoi gi mamangda mitop miansa singna langoi sansilakpadagi iramdam asigi tungda oirakadaba phibam ado matam adugi mahairoi singna uba dagi mitop miansa singado maramdamda halankinaba ihau sangsinki Maduda mamal yamlaba mahiroi ani thawaina ponthapiduna iramdam asigi dama kathoki Ngasidi matam adugi mahiroi singna yenglamba asanba meeting aduda aikoi khudingmak amat oina sangsin minaba mathau tare maramdi hauzik lamdam asida train yausilakpa haure starasida oirakadaba phibam sing ado mangda taduna leirabani phibam asina masing yamdana Kundariba Yalomi Singh kanjanabagi damak lamdam asida mapung faba inner line permit system ama chana hanba mathau tai ILP gi matangda lengak asina chapjaba thabak thoram amata paikhapidabagi mami ama tariba se tungda afaba oirakloi hiram khudingmak lamdam asigi chupli mitop mian cha singna paisil lagliba se JC ILPS natraga MSU khaktana thengnaba oithokloi tungda horakadaba mirol singh gidamak aikoi amata oina sangsin minaba mathau tare haina so Hobizam Chalambana makhatana phongdokhi Sanction Minaraka Manipur mitop mian sing halangidam haiba kungjing dule palai sanction lakuduna ngasi di JCLPS na kana honara kanda haukiba sahi ke ase koina misi mina Robin Hood phawa thawai thadu kanda koina lamdam asigi yalomi kanana bagdam sanction leba kungjing sing ase koina mayam punama uminarabani lairi phem sida koina haijening ba wafam di koina train yoraba matam dagi de koi Manipur se adoki matik yamna phem chadaba lakani singu phem se ura kanda ne koina sanction leba kungjing sing matim Manipur da ILP mapung phaba ILP ama sana nana bagdam liba khongjang ase adubu laibak thibadi aikoina mingtagi oina piba manba aduga lamdam sida leibiriba ILP ga mari lena thabak tobiribi sinanaw sing aduga kenu da leibiriba akoi lenga paibiribi sinanaw sing asina thamoi singa thabak tobirak taba manbagi moong khak uruk pasina maram oiraka akoi ILP sanare hairaga so aikoina harau nuaina nungai tho le thokududi oiroi akoi notice leiriba atop state sing han ILP sanara malaba leiraba isat meyam so aikoina hairiba mitop miansa sing leibri problem sing se loina leiba ngaktani Pisum chinga machada pangthokiba haikal laikat tambagi thoram adu loiraba matung mahiroi singna saruk yaduna Manipur College fawba laikhidraba mahiroi anigi photo puduna khongchada masatki tungda Manipur College ki multipurpose hall da miyam gi oiba mifam amasu pangthokhi Side round question evening sing jare thomi sing na akoi flag makhom da sintharoi punamak section 5 mitom le poche gi mamalepa mitom le poche gi mamalepa ILP bamung khana
पोस्ट ग्रेजुएट थर्ड सेमेस्टर की एग्जामिनेशन अप्रैल कुंदा लेपखिबा अदो महैरोई सिंगी येंगलगनी असाइनमेंट मोटा एग्जामिनेशन पांगथोकपा हाइबसी यूजीसी की नॉर्म्स ता यावदमा अमा ओइबना एग्जामिनेशन असी पांगथोकपदा लूना थोकनी मरम अदुना तुंगी कैरियर की येंगलगा महैरोई सिंगना एग्जामिनेशन असी दा सरुग याबियो हाइना दना मंजूरी यूनिवर्सिटी डीएमयू की वाइस चांसलर प्रोफेसर एन राजमोहन अपील तौरगली पोस्ट ग्रेजुएट थर्ड सेमेस्टर के एग्जामिनेशन मरी लेना थोपलिबा इरांगी मतंगदा ngasi डीएम यूनिवर्सिटी की वाइस चांसलर की कॉन्फ्रेंस हॉल दा पाउगी मिफम अमा पांगथोखरे पाउगी मिफम अदुदा यूनिवर्सिटी असिगी वाइस चांसलर एन राजमोहन हाई पीजी थर्ड सेमेस्टर के एग्जामिनेशन असी कोविड की फिबम फगलकपदगी एग्जामिनेशन असी हाना मे 9 दा पांगथोकनी हाइना लेबलंबनी अदुबो माहिरोई सिंगना मखोइगी चही मांगदनबा अप्रैल था फावबगी मनुंगदा एग्जाम लोइसनबियो हाइना थमलखिबनी माहिरोई सिंगना हारिबो वाफम अदु निंगबा थुंगनबा हाइदुना यूनिवर्सिटी असिना खुदोंचादबा कया लेरबसो एग्जामिनेशन असी अप्रैल 20 दा पांगथोकनबा लेपनी एग्जामिनेशन पांगथोकपगी फिरेब असी माहिरोई सिंगी सिलेबस मपुंग फाना कवर तौरबरा हाइबदु येंगलबा मतुंगदा लेपखिबनी मरकसिदा माहिरोई सिंगना असाइनमेंट मोटा एग्जामिनेशन पांगथोकपियो हाइना अमुक हाइरकपनी मसिमक्ति यूजीसी की नॉर्म्स याउदे असाइनमेंट हाइबसिदी एग्जामिनेशन नते अमरोमदा असिगुंबा एग्जामिनेशन मोंग असी ममांगदा अमुकता चटनद्रिबा अमनी मसिगी मथक्ता डीएम यूनिवर्सिटी असी यामना नौरिबा ट्रांजिशन पीरियड लेरिबा यूनिवर्सिटी अमनी तंजा असिदा यूजीसी की नॉर्म्स की वांगमदा असिगुंबा एग्जामिनेशन अमा पांगथोकपा असिना माहिरोई सिंगी कैरियर दा सोगनबता नतना यूनिवर्सिटी असिगी इमेज ता अमकपा अमा ताकिगद्रा हाइबगी अकिबा लई यूनिवर्सिटी असी नौरिबा अमा ओइबना अवार अपा कया अमा थेंगनरी हाइरिबा सिंग असी मेंखनबा हौजिक कन्ना होनरी मरम अदुना माहिरोई सिंगना तुंगी कैरियर की येंगदुना यूनिवर्सिटी असिना लेबलिबा एग्जामिनेशन असी दा सरुग याबियो एग्जामिनेशन असी अप्रैल 10 दगी पांगथोकनबा सेम साबा लोइरे फोर्थ सेमेस्टर की सेशन सु मपुंग फाना पांगथोकनबा यूनिवर्सिटी असिना कन्ना होनरी हाइनसो वाइस चांसलर एन राजमोहन मखाताखी परीक्षा तौबसी हौजी परीक्षा तौब तारगदी मा थोबुबदी फेब्रुआरी की तारीख 13 अदुदा ऑफलाइन मोडता नत्रगा ऑनलाइन मोडता नत्रगा ब्लेंडेड मोडता थोपियो हाइना मोय थोपनेबो अदो असाइनमेंट मोड हाइबसिदी यूजीसी की माय गाइडलाइन दसु यावदे मासे ऑनलाइन ऑफलाइन ब्लेंडेड मोड हाइबनेबो अना असाइनमेंट हाइबसिदी असेंबो परीक्षा ओइद्रेबको सिदी अखोइगी इंटरनेट असेसमेंट की करिगी थागप खोगप अदुमबगी मौंगदबुदी समटाइम्स अखोइ तांगाइ फदन सिनबो यावी असाइनमेंट हाइबसि अदो असाइनमेंट रेसिदी रियल एग्जामिनेशन ओइदेबो मसिगी डिग्री से है मोय परीक्षा पास तौग्रेन खलसी हाई मार्क फंगेन खलसी मदुदा अखोइना पीगिबो डिग्री सि मसि जस्टिफाई ओइगद्रा ओइरोद्रा मदु चनबो यागद्रा यारोद्रा हाइबगी यामना अखोइगी अप्रेहेंशन अमा अखोइ लेजेबको अदुगी मसक्ता अखोइगी धनमंजुरी यूनिवर्सिटी नौरिएबको याम नौरि होता फजना अखोइ स्ट्रीम लाइन से तमना सागलपनि होता लामदागी स्टेज ने अखोइगी ट्रांजिशन पीरियड ने यूनिवर्सिटी से अमको इमेज अमुब इमेज तागेगद्रा हाइबगी अकीब लेबा हाइतारे पेरेंट्स खुदिमक्ता छात्र खुदिमक्ता अखोइना अपील तौजनिंगिसि करिनो हाइबा तारगदी यारगदी हाइबसिगी कनोसे मोगी असाइनमेंट हाइबसि नत्तबा अखोइ ऑफलाइन मोडता वी बोर्ड की थाइबा काउंसिलिंग की थाइबा मालम पुंबदा थेंगनरिबा कोविड-19 के लाइचर असिदगी ngaktoknaba achamba section thorang khara ngana chatpinaba mami tv gi maike degi nexingzari madudi yumdagi hek chathokbaga face mask upiyo miyamaga gi marakta फुटरु के राप थम्बियो माइ मिट ख सातोइन हामदोपियो अमदे कोविड वैक्सीन काप यारबसिंग सुंगसोय सोयदना कोविड वैक्सीन कापथोक्तुना लाइचर असिदगी कन्नबा म्यापुना होनमिनसी इम्फाल ईस्ट डिस्ट्रिक्ट पुलिस अमदी नार्कोटिक सेल इम्फाल के अपुनब टीम अमना कानी ग्राम चनिपान मरी फुतराग कोनना मियो अमा फारे हारी पुलिस तक फंगबा पाउगी मतुंग इना फारब मियो अदुदी इम्फाल ईस्ट डिस्ट्रिक्ट के नोंपोक संजनबमदगी मुतुम थोइबा चही निफोमदोइनी हारी मियो अदु ngarang इम्फाल ईस्ट डिस्ट्रिक्ट के एसपी प्रदीप की मिदेंग मखादा इम्फाल ईस्ट पुलिस अमदी नार्कोटिक सेल इम्फाल के अपुनब टीम अमना इम्फाल ईस्ट की टेंसिट रोड लेबा कोम्बिरे गार्डन मपादगी फाबनी हारी मियो अदुदगी पुलिस तक कानी ग्राम चनिपान मरी फुतरा
मोबाइल फोन अमदी होंडा एक्टिवा अमगा फागटपा ngamki hairi faraba miyoi adu makha taba logi thabak lokhanaba Poropar police station da senakre hairi Moirang Kanglairol amasung Moirangi culture yokhanaba honabada politics ki akuba mideng thadokuna punna sangsin minase culture amasung Kanglairol yokhatpada politics ki khenaba thamgumsi haina Moirang Assembly constituency ki MLA Thongam Santina Phongdorogli Masi Moirang Thangjing Yagairel Maruki Yankai Suba Mapok Kumongi Golden Jubilee Celebration Mari Lena Pangtokpa Tharam Amada MLA Santina Phongdokibani Moirang da Leiba INA Matas Memorial Hall da Moirang Thangjing Yagairel Marumna Senduna Pangtokiba Tharam Aduda MLA Santina Hai Isana Isagi culture ngak senduna thamlabadi chawkhatba kunai ama soidana oiba ngamgani Moirang Kanglairol yokhatnabagi pandamda khamba thoibina chingbagi wari asi asengba thokibani haibadu udnaba Moirang Kanglairol da yauramba maru oiba mafam singda saktak yungba horakli loinana ngasi pangthokliba tharamgi sarugama oina yauriba Moirang Kanglairol gi matangda sereng changdamnaba si chai khudingi pangthokpiyu maduda makok mathang taraklaba ngang sengi mana mathum mahak masana kachage hainasu MLA Thongam Santina makataki Kaigo puya tasina mayek sembo wali de lagi madu kuthoga madura awga daka leba madu kuthoga sanga doga daka leba kuthoga ai moirang emele mona ai madu kuthosege ro phomju ai parlo sangam loina Moirang Kanglairol se Moirang leiba kamuthul ki history se sajinnaga puga wali nante Dr. Kamun Yedruma Madhavi ke sandam no ya rahegi madhu ki thanda ni aji kege Moirang Kanglairol tandu amadi ngasi pangthok liba thawha thana sahi ekari Moirang ya wala ya men ni nakwa Moirang thunji thunji ge do barutna konne Angang singi painting competition amadi saireng changdamnaba yauna pangthokiba Golden Jubilee gi thoram aduda Moirang Thangjing Yagairel Maruki lekidraba thahupuramba miyoi 12 gi photo da leisu katlaga minute ama tuminan leptuna ikai khumnabasu utki Lamdam sigi leizariba nat amadi culture yokhatnabagi wakhalonda haukiba kumjali singani manga da linkhatkiba Cultural Research and Eco Development Institute ki taratare suba mapo kumon thoram langthaba le makha lekai de leiba sumthang sanabungda pangthokre Pasoi Assembly constituency ke MLA Sapom Kunjakeswar amadi tongan mamasak naiba miyoi kyana sargyaduna pangthokiba thoram aduda Institute asigi President Dr. N. Ibohol na hai COVID-19 laichana maram oiraga Institute asigi thabak thoram kaya matam kuina leblure hauzik malem gi oina aing asagi oiragliba pibam asi yenglaga kharada oirabasu saruk yaba ngamnaba hailei ngakta thaba Ecor Park ama gatnabagi wakhalon leire Samgat kadoriba Eco Park asi tourist spot ama ohenduna Institute asigi chawkhat thorangi lamda sizinaba ngamnaba honagani Institute asigi mangzariba manglan asi mapung fanaba lamdam asigi miyam amadi BJP na luching balengak asina support tawbiyo hainasu Cultural Research and Eco Development Institute ki President Dr. N. Ibohol na makatana phongtokhi Chief Minister N. Biren amadi Mahut Minister Y. Kemjan anigi mineng makada Imphal Municipal Corporation ki caretaker Mayor L. Lokeshwar na luchingduna Lamphel Supermarket ki akoibada leiba Fatahaudi Singh sengtokre Imphal City Luna na thamnabagi pandamda pangthokiba sit sangbagi thabak aduga mari lenana IMC caretaker Mayor L. Lokeshwar na hai Fatahaudi lokhatbagi daita lawriba NGO singna matam jana Fatahaudi lokhatpa laktrabadi IMC ki Deputy Sanitation Officer Rupendro ki mobile number 9862103144 da paw phobira u haina mahangna phongtokhi Ngasigi Lamphel Supermarket ta pangthokiba sitok sengdokpagi thoram aduda IMC ki Public Health and Sanitation Committee ki Chairman su oriba Ward number 3 ki Corporator S. Nutan Chandra Ward number 2 ki Corporator TH Punya Chandra Ward number 4 ki Corporator L. Ilan Kumar Ward number 7 ki Corporator Amadi IMC ki Thomi Singh Su Saryaki Hari Manipuri University Students Union Mushugi Kumja Lisingani Kunmathoi Lisingani Kunithoi ki Mikhalda President Oina Mai Pakraba Sanasam 7 Taramna Okpagi Thoram Ama Ngasi Federal Students Organization of Kangai Park Fesok na Sindaduna Pangthokre Kawan Naurem Laikai ki Girls Primary School da leiba Fesoki Temporary Office da Pangthokiba Thoram aduda aiba Kaithel Lakpam London Fesoki President Ningthoza Romesh amadi All Manipur Guardians Organization ki General Secretary Sograkpam Sumadina Chingba maruoiba miyoi kyana sagyaki Fesoki Maikaidagi Musugi President S. Devenda Achamba Kudol Piraduna Fesoki President Ningthoza Romesh na hai State asida awonba education system ama puraktuna manaba kunai ama semgan nabagi pandamda mahiroi lup asi lingkhatkibani
Loop asina status gi grassroots level dagi higher level da leiba mahiloisang kudingmakta akanba mireng changba horagani masigi manung channa MU bu India gi khwaidagi faba mahisang ama ohenaba loop asina musuda su angamba mateng pangani haina Romesh na phongdoki None district ki manung chana leiba khopum dam gi isingda class 5 khakta tamliba nupa macha ama tasin khibadagi thiba khangdana leire hari Thodok ase ngasi nungtil pung anirom taba duaida thokibani khopum dam gi isingda tasin khibadagi thiba khangdana leiriba angang adugi mame Pauchui mai riamai chaitarani thoi apokpa Ishak riamai kawi hari Pauchui mai riamai dam gi isingda takre hek khangbaga kunja singh hi sizinaduna thigumbagi tabak sathaki adubu nupa macha adugi hakchang phangba ngamkide Pausi hek tabaga water resources ki minister awangbung nyumai amadi Hills area committee gi Chairman MLA Dinganglung Gangmena State Disaster Response Force ki personnel sing tharaktuna angang adu fangnaba akanba mongda honari haina pausna makhatari Saudara, housing aku equipment, local equipment season naraga, magi missing body itu lokat apa hona gani. Churachandpur District Hospital ki campus ta semgat sagaliba Medical College ki fibam ngarang Manipur ki Additional Director General of Police ADGP C Dongal na gengsin kray. Manipur Police Housing Corporation amasung Keystone Infra Project Limited ki engineer sing yaw na chatkiba gengsin khongchana duda C Dongal na hai si chama laigada Medical College semgat sagat pagi thabak ase khumang sauksin na paikhatle mamang chahi ki April thadagi sem saba hokiba Medical College ase anobalenga ki numit tara Chamanigi manungda lushingadaba action program gi manungda yawbusu laikre atuba matamda Medical College ase sangaduna miyamda kusinabagi tanja adu laglagani report ki matung ina Medical College asigi academic block ward extension ga mari leinaba sing amade hostel sabagi thabak ayamba loire thasigi tangkun manga fawbagi manungdadi mapung fana loishinba ngamlagani housing samgat sagaliba Medical College asida mahitamba hauraba matung Ani suva phase ki construction ase Medical College asina leigedoriba mata village ta paikhatpa hogani Medical College asigi damak District Family Welfare Office ase loishin bagal ngakpigani loksin bagal loinana mafam asida famung chama leigedaba G+3 gi building sagatpa hore masida sunnatana Churachandpur DC gi banglo gi mamang thangbada leiriba Medical Quarter asiso loksin duna nupa masung nupi gi hostel saba hore District Hospital gi store room asiso academic section onthoktuna sangbat sagatpa gi thabak chathari Medical College sangbat sagatpa gi thabak ase Manipur Police Housing Corporation gi meneng makhada Keystone Infra Project Limited na thabak subani District Hospital ki campus ta matam khara Medical College ase chalaireba matung ekar kunmanga pak chauna earmark tokduna thamkhraba mata village ta mapung fana sangbat sagat kani hainasu ADGP C Dongal makatana phongdoki Phase 1 this one will be surely completed government has asked us to complete by 10th May but if not by May definitely within May June this one as well as the next one and the one boys and girls hostel. This will be handed over within May. I think by May we'll hand over. There also slowly we are starting the work. Land development has started and the pictures and all are there. There we will start. But we want to finish this first. Once we finish this and classes start here, then we will have time to do that one. Because medical, first year, second year, third year, fourth year, like that. So first year classes, if it starts here, once first year classes are going on, then the second, third, fourth year can start like that. Awang Nongpok India ki state nipan da leiriba nauriba mahairoi singna class 8 fawba Hindi loan tambagi awaba leiringai chirak asida class 10 fawba Hindi loan compulsory subject ama oina tamangani haiba sigi wahan to karino haina Itno Heritage Council Herikona hanglagli Harikon ki President L Ratan Kumar na thadorokpa charol amagi matung ina awang nongpok India ki mahairoi singda class 10 fawba Hindi loan bu compulsory subject oina tamangani haibasi aranba khongthang amani optional subject ama oina tamba haibana tongan bu wafam amani child psychologist singna phongdokpagi matung ina elementary school gi thak fawbada leiriba angang sing asidi mama londa mahai tambibana chunaba heli haire
Pamjabagi matung ina loan ama hekta tamba haiba adudi akaiba leite akaknaba loan amabu compulsory subject ama oina class 8 natraga 10 fawba tamhanba haiba sidi aranba khongthang ama oigani khongthang asi mioi kanglup kharana pamliba one nation one language one religion haiba outdated oiraba racial amadi colonial oiba attitude adugi manifestation amasu oiba yai India gumba libakta national language haiba ama leite one nation one language haiba wakalon asidi unity in diversity ga contradiction oiba hegemonic oiba furup kayagi maru oiba apikpa furup singi right khongaw naba democracy gi wahantok leitaba wakalon amani haina cherola sina makatari Kumja lising ani tarita thokiba fake encounter gi thodokta lekhidraba nongpok sengmai dagi ningthozam thopchau gi case ase amok hanna tiganaba chief judicial magistrate CJM thobalna CBI da yathang pikiba du taramna oi haina extrajudicial execution victim families association Manipur ifom na fongdorakli Ifam के प्रेसिडेंट रेणु तखेलंबम ना थादोरकपा चरल अमगी मतुंग इन्ना कुमजा लिसिंग अनि तरेत की फेब्रुआरी अमदा थोकिबा फेक एनकाउंटर की थौदोक अमदा नोंगपोक सेगमाइदगी निंगथौजम थोपचाव कौबा मियो एसी BSF की हुंफुतरा निथोय सुबा बटालियन के पर्सनल सिंगना कापतुना हातखिबनी थौदोक असिगी मतांगदा CJM थौबालना अप्रैल तरेता CBI दा अमुक हन्ना केस असि थिगनबा याथंग तौथखिबनी Panba yabadi case asi ifam amadi SRA na Supreme Court da submit tawkiba fake encounter gi case listing amaga chamanga kunipan gi manungda case kontra mapan khangatuna CBI na thizin khiba case ki manungda yawba case amani case asi gi closure report CBI na CJM thobal da kumja lising ani tara mapan gi March tara kumdoi da submit tawkibani adubu ifam amadi leikidabagi loina bina kumja lising ani tara mapan gi December kontra da protest petition ama thangatuna case ama chathakibani Madudasu CBI na anirak suba oina kumja lising ani kunmathoi gi March kunmari da closure report court pukhalakhi CBI gi closure report adugi mayokta ifam gi council advocate and Subhas Chandra amadi thopchau gi loina bina anirak suba oina protest petition thamgatki bani haina charolasina makatari All Manipur Ethnical Social Cultural Organization AMESCO na sajibu kudol tamba igi kudol libagi thoram Kangpokpi district ki manung chanba sinam kom amasung lilong haurebi makha lekai da pangthok khrabagi matung ngasi su Senapati district ki manung chanalaiba funal maring khulda pangthok rehairi Hiramasagi matang da AMESCO gi charol amana hai yelhau ngai dagi leminarak laba furup khudingma khaibung tanabagi mahut amata oina punsin dura ngasi gi mirol asi kannabagi tangai fadaba adu laglei mapandagi lakpa mitom miancha singna aikoigi hingnabagi lambi tamna tamna paisilagli masina pirakadaba safu thengnaba haibasi aikoi khudingmaki thodangni tungi mirol gi damak lamdam asida kundaminariba yellow furup sing mikap thoklasi haibagi wakalonda thoramasi pangthokpani haina charol asina makatari Sena Athletes Organization SAO Kakching Wairi na sinduna Jenims Hospital maya da leiba Medillion Eye Care ga kusamnaduna nomagi oiba lemna mit layeng bagi camp ama ngasi Kakching Wairi Sabal Laikai Community Hall da pangthokrai Medillion Eye Care gi doctor singna chathakiba lemna mit layeng bagi camp aduda puna mioi chamaga nimfoni thoina layeng bagi khudong chaba lauki sathakiba camp adugi matangda Sena Athletes Organization gi Secretary Mayang Langbam Premchana hai Mit haibasi mioi bagi maru oiba hakchangi kayat singi manungda amani hakchang fana thambada mit asi su fanba mathau tai khanbadagi camp asi pangthokpani haina phongdokhi BJP Wangkem Mandal na sinduna BJP gi Nimfu Nithoi Suba Foundation Day ga mari leinana haukiba April taruk tagi tongan mamafam singda satharakpa social service camp ngasi kiam Sifai Babu Bazar ki akoibada pangthokrai Social service camp aduda handak pangthokiba State Assembly Mekhalda Wangkem Assembly constituency da BJP gi miref oikiba Y Navasandra BJP Thobal district ki president Yumnam Kumarjit BJP Thobal district ki Mahila Morcha ki president L Damayanti amade BJP gi maru oiba thomi singna saryakhi
Haukiba pung kunmari asida Manipura miyoi chaniga kuntaret COVID test tawbada miyoi taruk nongna COVID-19 positive oibaga loinana state asida laina asida nabagi masing lak ama listing kontrataret chamaga mari futara taruk yaukrei laina asida maram oiraga miyoi amata laikide COVID-19 common control room dagi ngasi numidang wairam pung mga faubada fangba paw amagi matung ina miyoi amata naba faduna discharge tawkide naba parakbagi apunba masingna lak ama listing kontra mga subna tara mapan sukre active case yang kaitaret lairi laina asida maram oiraga laikida Migi apunma masingna listing ani chamaga kunni pagalakpagi changna chada marifutara nipan dasmik mari amane COVID laina asidagi ngathoknaba lengang na paikhatpa thosillamagi makhada miyoi kya amaso numit khudingi COVID vaccine kapthokle COVID vaccine kapthokiba masingna ngasi fawbada miyoi lakh nipan listing tarani thoi chamriga kunmathoi ne haukiba pung kunmari da D type oxygen cylinder chaniga yangkai humdoi amade B type oxygen cylinder humutara mathoi Manipur gi tongan bana langseng singda fanganba ngamkre haina COVID-19 common control room dagi fangba paus na makatari Manipur Home Guard Employees Welfare Association के General Body Meeting ngasi Palace Compound laiba Iboyaima Sumang Lila Sangle da pangthokre meeting aduda association asigi President Y Mangi amadi District Singi Company Commander Singna President Member oina sorgaki Mifam aduna Home Guard Personal Singi ration money matam ga sunaba rank pay piba benefit scheme Dian harness scheme streamline tauba Home Guard ki ek amasung rules amendment pi tauba award pa Home Guard personal sing na recruitment tauba amadi atay darkar leiba sing pibinaba lenga tataksin ba yauna tongan ba pirep kya sulokhi Mifam aduga mari lainana OC Mairana Iba Nanau Sagolmang na music director piba SK Mangang Divya Haubam Rocky Grimy Oinam amadi Charmy Oinam na sagba Home Guard personal singi tungkoy na lehogadaba amasong makoy na tawriba tabak thoram singda yumfam oiba music video amasu tiliba miyam da yenganki thoramgi sarugama oina mathau da puning changba amadi kathok pagaloinana tabak tawriba Home Guard personal marida achamba kutol pot biduna puning thogatki Haukiba numit kharani asida Manipur gi mafam kharada nong yauna setkiba akanba nonglei nuksina kumbi esigi manung chanba wangu terakong gram panchayat ki mafam kayada yum yangkhairom hena jingap humdokre hairi nonglei nuksina yum yangkhairom gi jinga humdokhibadagi awafamda taraba sing adugi matangda wangu terakong gram panchayat ward number 8 ki member posangbam ibo pisakna hai asigumba khangaudana lakpa tamthiraba nonglei nungshit asina ward asigi yum kaya amang ata thokpadagi leifam leitabagi awaba kaya mayoknari maram aduna wangu terakong gram panchayat ward number 8 ki khunja singna thengnariba awaba si mari leinaba singna atubada yengsin biduna kudaki oiba mateng pibiu haina mahangna phongdokhi Housing Manipur gi school ayambada class 1 dagina 8 faubada Hindi lol iba paba amadi ngangba ngamnabagidamak oza singna tambiriba asigi mathakta Hindi bu compulsory subject oina hapchin bahai basi janaba watli haina United Club Organization of Bisnupur District Yukovit ki charol amana fongdoragli iramasigi matangda Yukovit ki General Secretary El Premjana Thadorokpa charol amagi matung ina awang nongpo ki state singda Hindi bu compulsory subject ama oina bagi wafam lagli basi Hindi lol hayaning bagi oiramba yai adumakpu class 10 fawba Hindi asi compulsory subject ama oina tamnabagi lagliba wafam asi yaba ngamloi wafam asi afaba mongda puraksi hairabadi Manipur da leiriba scholar amasong CSO Singapuna khana minaraga tawhanningi haina charol aduna makha tarakli Hindi ngang the stat sing English loan ki mahuta Hindi loan na mahut salhangani haina Union Home Minister Amit Shah na phongdoki wafam adu thabak oina pangthok tanaba Congress na thingadauri Karnataka Legislative Council ki opposition luchingba BK Hari Prasana phongdoki matung ina BJP na leibak asi majoita handuna amadi kanglup khaidok naduna problem thokna ba honari asigumba thaushal asi Congress na thingna ba honagani mangna hai Hindi loan ngang the stat singda Hindi nganghan bahai basi araibanate masi yafam thokte hiramasi da lengang na lokalakba thabak khudingma Congress na thingnagani Panba yabadi Congress ki luchingba Jairam Ramesh na BJP lenga ki thawong asi loan da loilam sandokpani haina marasi khibani marak sida DMK ki luchingba laikidaba M Karunanidhi gi machanupa hausingna Tamil Nadu ki Chief Minister oiriba MK Stalin na phongna chongthoktuna Union Home Minister Amit Shah na phongdokhiba wafam aduna India gi apunbagi saktam mache tana tugaiba oina thoklagani haina phongdokpasu laikhrabani
Thobal College ki NCC cadet amasung volunteer samaromna lakadoriba Khongjom Day thoramga mari lainana Khongjom War Memorial Complex amasung masigi akoibada social service camp ama pangthokre hairi. Aroibada maroiba paha mohna. TV Mukta Bharat campaign mai pangna pangthokpada Manipur na Northeast India ki manungda best state ki mana phanglakpa asti chauthok saningai ni haina Manipur ki Chief Minister N Birena phongdokre. Sugini Funi Toy Suba Mikap Tokon Namit Pangthokre Mitomian Jagi Kutagi Kanaba Ekoi Amata Oina Sangsin Minerasi Haina Sugi President Hobism Chalamana Appeal Torkli. Postgraduate third semester ki examination assignment mode ta pangthokpa haibasi UGC ki norm ta yautaba maramna luna thokani haina DMU ki Vice Chancellor Professor N Ras Mohana phongdorokli. Matang asida Mami TV Prime Time Manipuri News losinjari bideng tabir basingbu amuka na kurumjari. Sri Sri Gaurasandraya Namo Leibagi Mafamda Nolonga Ningsingsari Purvashramda Ekoi Pumna Mapu Konviramba Kaisam Babu Singhana Magi Nungsi Jaraba Imung Manu Sagainate Maru Mapang Kwai Pumna Mapu Thadok Lamlaga Haukiba Tang Tara Mathoi Thamari English Singani Kunithoi Sajibugi Tarani Panba Nintopaba Numita Sri Gurugi Kripadagi Vesha Olaga Bishambar Chaitanya Das Haiba Nai Phangzaduna Brindaban Prapti Oikre Lakiba Tang Tara Taruk Thamari English Singani Kunithoi Sajibugi Tarang Mangani Panba Thangzanumita Asti Sanjay Lakhat Charaga Lakiba Tang Kunmari Thamari English Singani Kunithoi Sajibugi Kunmari ni Panba Numaizing Numita Laikhidraba Vaisnavgi Chira Usab Din Thokle Numit Asida Vaisnavgi Atma Santi ki Damak Ngamjaba Hai Laikharadang Hari Sankirtan Galoinana Sri Sri Gaurasandraya Mahaprabhu ki Charanda Kachagadori Upalakya Shida Brahman Vaishnav Ahallaman Amadi Marumapang Khwai Kibigna Matam Chana Lengbiratuna Harinam Shravan Tawbidanaba Patrana Nimantran Kachari Patrana Nimantran Kachabagi Aparada Kibi Ngabigani Binidgan Srimati Kaisham Ongbi Thaba